ꯃꯌꯥꯝꯕꯨ ꯍꯝꯃꯨꯛꯇꯗ ꯀꯪꯂꯩꯔꯤꯐꯤꯅ ꯇꯔꯥꯝꯅꯣꯛꯆꯔꯤ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤꯕ ꯃꯨꯚꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯁꯤꯟꯙꯨꯕꯥꯗ ꯃꯨꯚꯤꯁꯤꯗ ꯕꯤꯖꯦ ꯁꯦꯇꯨꯄꯇꯤꯅ ꯂꯤꯗ ꯔꯣꯜ ꯑꯣꯏꯅ ꯀꯨꯝꯂꯤ ꯄꯔꯤ ꯃꯨꯚꯤꯁꯤꯒꯤ ꯋꯥꯔꯤ ꯂꯤꯕ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯕ ꯇꯥꯔꯒꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ ꯃꯨꯚꯤꯁꯤꯒꯤ ꯍꯧꯔꯛꯄꯒꯤ ꯁꯦꯟꯗ ꯑꯩꯈꯣꯏꯅ ꯊꯥꯏꯂꯦꯟꯗ ꯒꯨꯟꯗꯥ ꯈꯔꯅ ꯅꯨꯄꯥ ꯑꯃꯕꯨ ꯐꯨꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯁꯤ ꯎꯕ ꯐꯪꯂꯤ ꯑꯗꯨꯒ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯁꯤꯅ ꯔꯘꯨ ꯀꯧꯔꯤ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯐꯨꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯔꯘꯨꯅ ꯃꯍꯥꯛꯄꯨ ꯐꯨꯕꯤꯒꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯖꯈꯤ ꯃꯗꯨꯒꯤ ꯃꯊꯛꯇ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯄꯩꯁꯥꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯃꯨꯜꯂꯝꯃꯤ ꯃꯥꯅ ꯍꯥꯏꯖꯔꯤꯕꯁꯤꯅꯗꯤ ꯃꯍꯥꯛꯀꯤ ꯄꯩꯁꯥ ꯑꯁꯤ ꯄꯤꯕꯤꯌꯨ ꯅꯠꯇ꯭ꯔꯒꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯁꯤꯒꯤ ꯊꯋꯥꯏ ꯑꯁꯤ ꯀꯟꯕ ꯉꯝꯖꯔꯔꯣꯏ ꯍꯥꯏꯗꯨꯅ ꯃꯥꯅ ꯍꯥꯏꯖꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯎꯔꯤ ꯃꯗꯨꯒꯤ ꯃꯊꯪꯒꯤ ꯁꯦꯟꯗꯅ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕ ꯑꯁꯤ ꯕꯦꯝꯕꯥ ꯀꯧꯕ ꯅꯨꯄꯤ ꯑꯃ ꯔꯕꯔꯒꯤ ꯄꯥꯝꯕꯤ ꯇꯅ ꯊꯟꯗꯨꯅ ꯂꯩꯕ ꯖꯒꯥ ꯑꯃꯗ ꯃꯤ ꯀꯌꯥꯃꯔꯨꯝꯒ ꯃꯍꯥꯛ ꯊꯕꯛ ꯁꯨꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤ ꯃꯐꯝ ꯑꯗꯨꯗ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯈꯥꯏꯗꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯔꯕꯔ ꯄꯥꯝꯕꯤꯗꯒꯤ ꯔꯕꯔ ꯁꯨꯡꯕꯒꯤ ꯃꯑꯣꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯎꯔꯤ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯁꯤ ꯀꯣꯟꯇ꯭ꯔꯦꯛ ꯑꯃ ꯂꯧꯔꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯆꯍꯤ ꯆꯨꯞꯄ ꯊꯕꯛ ꯁꯨꯗꯨꯅ ꯂꯩꯕꯅꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯊꯕꯛ ꯁꯨꯔꯤꯕ ꯑꯁꯤ ꯃꯣꯍꯟ ꯀꯧꯕ ꯅꯨꯄꯥ ꯑꯃꯒꯤ ꯃꯈꯥꯗꯅꯤ ꯃꯍꯥꯛ ꯑꯁꯤ ꯀꯣꯟꯇ꯭ꯔꯦꯛꯇꯔꯅꯤ ꯑꯗꯨꯒ ꯃꯣꯍꯟ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯁꯤꯅ ꯃꯈꯣꯏꯕꯨ ꯆꯍꯤ ꯑꯃꯗ ꯑꯃꯨꯛꯇꯗꯒꯤ ꯍꯦꯟꯅ ꯃꯌꯨꯝꯗ ꯆꯠꯄꯒꯤ ꯑꯌꯥꯕꯁꯨ ꯄꯤꯔꯝꯗꯦ ꯅꯨꯃꯤꯠ ꯑꯗꯨꯗ ꯕꯦꯝꯕꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤꯁꯨ ꯃꯍꯥꯛꯀꯤ ꯈꯨꯡꯒꯪꯗ ꯆꯠꯄꯒꯤ ꯃꯇꯝ ꯑꯗꯨ ꯐꯪꯂꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯆꯠꯅꯤꯡꯂꯝꯗꯦ ꯃꯔꯝꯗꯤ ꯃꯍꯥꯛꯀꯤ ꯃꯥꯝ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯇꯧꯕꯤꯔꯝꯃꯤ ꯑꯗꯨꯒ ꯕꯦꯝꯕꯥꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯄꯥꯁꯨ ꯂꯩꯈꯤꯗ꯭ꯔꯦ ꯕꯦꯝꯕꯥꯁꯨ ꯃꯍꯥꯛꯀꯤ ꯈꯨꯡꯒꯪ ꯑꯗꯨꯗ ꯆꯠꯂꯝꯗꯥꯏ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛ ꯖꯨꯍꯤ ꯀꯧꯕ ꯅꯨꯄꯤ ꯑꯃꯒ ꯎꯅꯕ ꯂꯥꯛꯂꯝꯃꯤ ꯖꯨꯍꯤꯁꯨ ꯃꯍꯥꯛꯀꯤ ꯅꯨꯄꯥꯅ ꯃꯍꯥꯛꯄꯨ ꯂꯧꯅꯝ ꯇꯧꯔꯗꯨꯅ ꯊꯕꯛ ꯑꯁꯤꯗ ꯌꯥꯎꯍꯟꯈꯤꯕꯅꯤ ꯃꯗꯨꯒꯤ ꯖꯨꯍꯤꯅ ꯆꯠꯂꯝꯗꯥꯏ ꯃꯇꯝꯗ ꯕꯦꯝꯕꯥꯗ ꯍꯥꯏꯔꯝꯂꯤꯕꯁꯤ ꯉꯁꯤ ꯃꯈꯣꯏꯕꯨ ꯊꯕꯛ ꯇꯧꯅꯕꯒꯤꯗꯃꯛꯇ ꯊꯥꯏꯂꯦꯟꯗ ꯄꯨꯗꯨꯅ ꯆꯠꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯑꯗꯨꯃꯛ ꯆꯠꯈꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯗꯨꯅ ꯍꯥꯏꯔꯝꯂꯤꯕꯁꯤ ꯈꯨꯡꯒꯪꯗ ꯆꯠꯂꯗꯨꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯅꯤꯡꯊꯤꯅ ꯁꯦꯟꯅꯕꯤꯔꯝꯃꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯕꯦꯝꯕꯥꯗ ꯍꯥꯏꯔꯝꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯆꯠꯈꯤ ꯖꯨꯍꯤꯅꯗꯤ ꯊꯥꯏꯂꯦꯟ ꯆꯠꯄ ꯑꯁꯤ ꯄꯥꯝꯗꯦ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯃꯁꯨꯒꯨꯝꯅ ꯂꯕꯔ ꯐꯦꯛꯇꯔꯤ ꯑꯃꯗ ꯊꯕꯛ ꯇꯧꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯟꯖꯔꯤꯕꯅꯤ ꯑꯗꯨꯕꯨ ꯀꯔꯤ ꯑꯣꯏꯔꯛꯀꯗꯕꯅꯣ ꯍꯥꯏꯕꯁꯤ ꯃꯈꯥ ꯇꯥꯕꯗ ꯈꯪꯕꯤꯔꯛꯀꯅꯤ ꯖꯨꯍꯤꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯥꯏꯂꯦꯟ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯕꯦꯝꯕꯥꯁꯨ ꯃꯍꯥꯛꯀꯤ ꯈꯨꯡꯒꯪ ꯑꯗꯨꯗ ꯍꯜꯂꯛꯈꯤ ꯃꯈꯣꯏ ꯈꯨꯡꯒꯪ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯅꯨꯄꯥ ꯑꯃꯕꯨ ꯎꯕ ꯐꯪꯂꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯑꯁꯤꯅ ꯕꯤꯔꯨ ꯀꯧꯏ ꯕꯤꯔꯨꯒ ꯂꯣꯏꯅꯅ ꯂꯩꯔꯤꯕꯁꯤ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯂꯩ ꯃꯗꯨꯒꯤ ꯃꯃꯤꯡ ꯑꯁꯤꯅ ꯁꯧꯔꯚ ꯀꯧꯏ ꯃꯍꯥꯛ ꯑꯁꯤ ꯕꯤꯔꯨꯅ ꯃꯅꯥꯎ ꯅꯨꯄꯥꯒꯨꯝꯅ ꯌꯣꯛꯈꯤꯕ ꯑꯉꯥꯡ ꯑꯃꯅꯤ ꯃꯈꯣꯏ ꯑꯅꯤꯁꯤ ꯄꯥꯔꯗꯨꯅ ꯈꯨꯡꯒꯪ ꯑꯗꯨꯗ ꯄꯣꯠꯆꯩ ꯀꯌꯥꯃꯔꯨꯝ ꯍꯨꯔꯥꯟ ꯆꯤꯟꯊꯤ ꯇꯧꯕꯒꯤ ꯊꯕꯛ ꯑꯁꯤ ꯍꯦꯛ ꯆꯠꯊꯔꯝꯃꯤ ꯑꯗꯨꯒ ꯈꯨꯡꯒꯪ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤꯁꯤ ꯍꯨꯔꯥꯟꯕꯅꯤ ꯍꯥꯏꯗꯨꯅ ꯃꯃꯤꯡꯁꯨ ꯆꯠꯂꯤꯕꯅꯤ ꯑꯗꯨꯒ ꯕꯤꯔꯨ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯍꯨꯔꯥꯟꯕꯁꯤ ꯏꯆꯝ ꯆꯝꯅ ꯍꯦꯛꯇ ꯍꯨꯔꯥꯟꯕ ꯅꯠꯇꯦ ꯃꯍꯥꯛꯅ ꯃꯐꯝ ꯑꯃꯗ ꯗꯤꯁꯇ꯭ꯔꯛꯁꯟ ꯑꯃ ꯄꯤꯔꯗꯨꯅ ꯍꯥꯏꯕꯗꯤ ꯀꯔꯤꯒꯨꯝꯕ ꯃꯤ ꯑꯃꯅ ꯊꯕꯛ ꯑꯃ ꯇꯧꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯌꯦꯛꯈꯥꯏ ꯊꯤꯡꯒꯥꯏꯕ ꯑꯃ ꯄꯤꯔꯗꯨꯅ ꯋꯥꯈꯜ ꯑꯗꯨ ꯆꯣꯏꯊꯣꯛꯍꯜꯂꯕ ꯃꯇꯨꯡꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯒꯤ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯍꯨꯔꯥꯜꯂꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯄꯣꯠꯆꯩꯁꯤꯡ ꯑꯁꯤ ꯍꯨꯔꯥꯟꯕ ꯃꯇꯝꯗ ꯀꯅꯥꯝꯇꯅ ꯀꯔꯤꯝꯇ ꯈꯪꯕ ꯉꯝꯖꯗꯦ ꯃꯇꯧ ꯑꯁꯨꯝꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯍꯨꯔꯥꯜꯂꯤꯕꯁꯤ ꯕꯤꯔꯨ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯔꯗꯨꯅ ꯄꯨꯂꯤꯁꯁꯤꯡꯅ ꯃꯈꯣꯏꯕꯨ ꯍꯦꯛ ꯇꯠꯇꯅ ꯐꯥꯔꯝꯃꯤ ꯑꯗꯨꯕꯨ ꯈꯨꯗꯝ ꯆꯥꯡꯌꯦꯡ ꯑꯝꯇ ꯂꯩꯇꯕꯅꯤꯅ ꯃꯈꯣꯏꯕꯨ ꯑꯗꯨꯃꯛ ꯊꯥꯗꯣꯔꯛꯄ ꯇꯥꯈꯤ ꯃꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯕꯤꯔꯨ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯈꯨꯔꯥ ꯁꯥ ꯑꯗꯨ ꯀꯩꯔꯣꯝ ꯀꯥꯃꯤꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯃꯈꯣꯏꯅꯤ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯁꯤ ꯕꯤꯔꯨꯒꯤ ꯌꯨꯝ ꯑꯁꯤ ꯌꯣꯟꯊꯣꯛꯂꯁꯤ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗꯅꯤ ꯃꯍꯥꯛꯀꯤ ꯃꯈꯨꯔꯥ ꯁꯥꯝꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯅꯪꯅ ꯃꯁꯤꯒꯨꯝꯕ ꯍꯨꯔꯥꯟ ꯆꯤꯟꯊꯤꯒꯤ ꯊꯕꯛ ꯑꯁꯤ ꯇꯣꯛꯊꯣꯛꯇꯨꯅ ꯖꯨꯠ ꯆꯥꯕ ꯊꯕꯛ ꯑꯃ ꯇꯧꯔꯗꯨꯅ ꯄꯨꯟꯁꯤ ꯑꯁꯤ ꯁꯦꯇꯜ ꯇꯧꯅꯕ ꯍꯣꯠꯅꯕ ꯌꯥꯗꯕ꯭ꯔꯥ ꯑꯗꯨꯒ ꯅꯪꯒꯤ ꯅꯅꯥꯎꯅꯨꯄꯥ ꯁꯧꯔꯚꯄꯨ ꯃꯐꯝ ꯆꯥꯕ ꯁ꯭ꯀꯨꯜ ꯑꯃ ꯌꯦꯡꯂꯗꯨꯅ ꯃꯍꯥꯛꯄꯨ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯍꯟꯕ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯕꯤꯔꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯁꯧꯔꯚꯀꯤ ꯃꯃꯥ ꯃꯄꯥ ꯑꯁꯤ ꯃꯃꯥꯡꯗꯒꯤ ꯃꯇꯝꯗ ꯔꯥꯖꯁꯊꯥꯟꯗ ꯂꯩꯔꯝꯕꯅꯤ ꯑꯗꯨꯒ ꯔꯥꯖꯁꯊꯥꯟꯗ ꯃꯈꯣꯏꯁꯤ ꯆꯐꯨ ꯁꯥꯗꯨꯅ ꯆꯐꯨ ꯌꯣꯜꯂꯗꯨꯅ ꯃꯈꯣꯏ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯁꯤ ꯍꯤꯡꯖꯔꯝꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯑꯩꯁꯨ ꯕꯣꯟ ꯌꯣꯜꯂꯝꯃꯤ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯗ ꯑꯩꯅ ꯕꯣꯟ ꯌꯣꯜꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯄꯥ ꯑꯗꯨ ꯒꯥꯔꯤꯅ ꯊꯣꯝꯗꯠꯇꯨꯅ ꯃꯈꯣꯏ ꯑꯅꯤꯃꯛ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯇꯨꯅ ꯁꯤꯈ꯭ꯔꯦ ꯑꯗꯨꯒ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯇꯨꯅ ꯁꯤꯔꯝꯗꯥꯏ ꯃꯤꯀꯨꯞ ꯑꯗꯨꯗ ꯑꯩꯉꯣꯟꯗ ꯁꯧꯔꯚ ꯑꯁꯤ ꯁꯤꯟꯅꯔꯝꯗꯨꯅ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯆꯐꯨ ꯁꯥꯕꯒꯤ ꯊꯕꯛ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯁꯤꯗ ꯇꯝꯕꯤꯔꯗꯨꯅ ꯆꯐꯨ ꯁꯥꯕ ꯃꯤ ꯑꯐꯥꯎꯕ ꯑꯃ ꯑꯣꯏꯍꯜꯂꯨ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯁꯤꯟꯅꯔꯝꯕꯅꯤ ꯃꯁꯤꯗ ꯕꯤꯔꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯍꯟꯗꯨꯅ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯇꯧꯕꯒꯤ ꯀꯥꯟꯅꯕ ꯀꯔꯤꯝꯇ ꯂꯩꯇꯦ ꯃꯃꯥ ꯃꯄꯥꯒꯤ ꯑꯄꯥꯝꯕꯗꯤ ꯑꯉꯥꯡ ꯑꯁꯤꯕꯨ ꯆꯥꯎꯔꯛꯄ ꯃꯇꯝꯗ ꯆꯐꯨ ꯁꯥꯕ ꯑꯐꯥꯎꯕ ꯑꯃ ꯑꯣꯏꯍꯟꯕ ꯄꯥꯝꯕꯅꯤꯅ ꯃꯍꯥꯛꯁꯨ ꯃꯃꯥ ꯃꯄꯥꯅ ꯍꯥꯏꯔꯝꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯊꯨꯡꯍꯟꯕ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯃꯈꯨꯔꯥ ꯑꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯈꯨꯔꯥ ꯑꯗꯨꯅꯗꯤ ꯃꯈꯣꯏꯒꯤ ꯃꯌꯨꯝ ꯑꯗꯨ ꯌꯣꯟꯊꯣꯛꯂꯗꯨꯅ ꯑꯐꯕ ꯊꯕꯛ ꯑꯃ ꯇꯧꯍꯟꯕ ꯄꯥꯝꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯃꯈꯨꯔꯥ ꯑꯗꯨꯅ ꯕꯤꯔꯨꯕꯨ ꯎꯅꯅꯕꯒꯤꯗꯃꯛꯇ ꯕꯦꯡꯀꯤ ꯃꯤ ꯈꯔ ꯄꯨꯗꯨꯅ ꯂꯥꯛꯈꯤ ꯃꯈꯨꯔꯥ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯅꯪꯒꯤ ꯌꯨꯝ ꯑꯁꯤ ꯌꯣꯟꯊꯣꯛꯂꯁꯤ ꯑꯗꯨꯒ ꯅꯪꯅ ꯃꯗꯨꯗꯒꯤ ꯐꯪꯂꯛꯄ ꯄꯩꯁꯥ ꯑꯗꯨꯅ ꯐꯤꯕꯝ ꯆꯥꯕ ꯕꯤꯖꯤꯅꯦꯁ ꯑꯃ ꯇꯧ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯕꯨ ꯁꯣꯝ ꯅꯥꯀꯟꯗ ꯕꯤꯔꯨꯗꯤ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯑꯗꯨ ꯌꯣꯟꯊꯣꯛꯅꯤꯡꯉꯝꯗꯦ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯕꯦꯡꯀꯤ ꯃꯤꯁꯤꯡ ꯑꯗꯨ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯊꯧꯋꯥ ꯁꯥꯗꯅ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ
excuse me pirami aduga biru haiba nupa ase mana ase yamna sena taba misak oiramde mahaka wari sana ge haiba taragadi wa ase khara kanna ngangdaba yade maramadura mahaka wari sana pa matamda laikai mi khudimana loina taba haiba dorami sindamdara aikoina ubu fangliba ase bemba so mahake mayumda nupa mayumgi mising lautuna mahapo luhongbagi damukta yengba laklami mahake mama dunadi bemba po luhong thokiba pami adubo bemba nadi hoji phawbu luhongba pamde luhongge haiba taragasu mahakna mahake bor apambadu khanjagani haiduna hairakhe aduga bemba na ngali pasali basing adu ho na ngamana oibana mafam madu leiriba mising adu suloina tarami madigde mahal thulaktuna ai luhongba yaro haiduna hairakhe mafam adu taraba matamda bemba gi imung manungadri yamna ikajaba haibdo oike aduga mahamaduna hairakli basana nang karigumba aina haibasi yadaba taragadi natai charu haiduna mahana bemba da kelami aduga karigumba mathang aina bor ama puduna lakpa matamda nang asumna mohana tawba taragadi amuhana phibam charu haiduna hairakhe madigdi bemba su somla kanda mahana nupa yengba lakani haiduna mama pana sanali kon sing wairuba jaga adu laklami aibidi sanali kon du pisa piduna wai boirami masu sanali kon sing adu hanba lakpa matamaduda mafam aduda biru ga thendarami aduga biru su bemba na kana nga po wafam sing adu taruba matamda masigi nupi sidi aiga yamna chanare haiduna khanjarami maramaduna bemba bu hamba uruba matamda biru di pungongo baibdo oike asum tawduna biru su bemba gi malakta changtuna wai sana ge haiduna changaki atabida mafam maduragi chatke bemba hari bani pese khara sawsaw lawan ba khara sawan bu soi maramaduna biru ga mahaka wai sana ge tawu matamda mangwanda kana nga pai matawul taruba matamda biru na tabla nga waduna hairake adu bemba nadi ai samaina kana nga ngi haiduna ma mafam maduragi damak chatkebani madigdi biru na makura samda hairakle base ai bemba bu nusire aduga ma ka lohmu pami maramaduna karigumba nangna hariba wafam ado yaw haiba taragadi mahaki mayumda aigi lohongba gi wafam ase puduna chalu haiduna hairakhe madudagidi makhoi ahum lambida somasam lakpa matamaduda shamna sorap harakle base nangi damukta nangi nayamasana kyam wajai habsinang khangbra kaino kamai tawino haiduna sorap na hake maduna nanga wafam sing ase ai loina khangle haiduna harakpa matamda kaino khangdubo haiduna hake madura samna harakle basena nang ase rajasthan dagini aduga nang ase sapu sabani haiduna maana ngonda wari loina tamle haiduna harakhe maduda aibu kalaidagi rajasthan macha maambro haiduna hake aduga mahana nangod oidaba ngalaga nangna mataw karamna thajari bro haiduna masu mafam madri lake samsu biruna mahapu apang wasibane habise ma gyan tarapang ngamakhe madigdi mathagi numeta samsu sorap purduna bembagi mayumda birugi lohomagi matangda hangbalak madudagidi makhoi ma maduna harakli basana bembagi lohomase biruga song honroi maati huramani haiduna harakhe lohomase yaro haiba wafam se taruba matamda somla kanda biru so wakal nungairamde tanjadru bemba lake aduga wafam se kadobi lalibno haiduna habo matamda wafam se leiriba leksapi tuka lohongna bidamata lalibane haiduna harakhe nandu huram natra aduga nahan police na nangu phadna pudun salifana natra haiduna harakhe wafam lu taruba matamda biru na harakli basana kariguma nangna bol lohomase bu yafa taragade ai fataba thabak loin tawro haiduna harakhe bemba su nawal lawde haiduna mahak wafam adri changke aduga mahang chagba matamda makhoi ma madu thedaba matamda kari wari sanaribano haiduna makhoi ma madra hare aduga nangi lohongbase aina apama bol du lohonggadabne haiduna hare aduga masigi no pasi dei chumbam pamde haiduna harakpa matamaduda bemba na harakli basana nangna kariguma masigi no pasi pamda goi taragade ai masigi no pasi goi lohongni haiduna harakhe wafam lu tarba matamda somla kanda viru diam haraw baibdo oirami asum tawduna mahakso asamali khaladuna nungti numit khudingi makhoi mayumda pot ama natragana pot ama gas porokpa ising porokpa songom porokpa masina tana grocery ke posai ke amramso makhoi mayumda pudun lai mahana bemba tabu ujana bedamukta amasong bemba na yabina bedamukta asuna tawkebani biruna kyamnu hona jabataragaso bemba na mahapo nusi wa habisidi yakide madui mathakta lohongbai wasina tongana tamkro madigdi nongmadi sam amasong sorapado lambida somasam lapu matamda mapan thoningakpadagi sorap hariba ngang do phalang adura mapan thokchanduna derami tanjaduna mafam aduda makhoi lekagi MLA du laklami aduga makhoina mayung haliba jaga adudi MLA dugi poster da hanjan warami maramaduna MLA dudi sawmul loikre amasung makhoi ni bo kupana mu tharakhe makhoi ni susai jaraklapni na mayum da halapam matamda wakan nungaitana lerami amasung masi wafam ase kariguma biruna khaki batara kadi na thicharu khaladuna biruna lapam matamda makhoi so wakan nungai basarami kadawra haduna biruna sorapta hapam matamda agang asina minister ki poster thelpa phalang adra mapan thokchalba matamda minister ko unrakhibani adubu mahaki ni pido mafam adra yawambanina agang ase kaisu khangjadabni khairana thadorakhibani haduna lei samaduna asumla harpa taragaso biruna di thajaba ko blekide
ꯃꯥꯅ ꯁꯣꯔꯞꯇ ꯑꯃꯨꯛ ꯍꯪꯉꯛꯄ ꯃꯇꯝꯗ ꯑꯩꯒꯤ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯑꯗꯨ ꯇꯥꯊꯣꯛꯈꯤꯕꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯇꯧꯔꯝꯃꯅꯤ ꯍꯥꯏꯕꯁꯤ ꯚꯤꯔꯨꯅ ꯈꯪꯂꯝꯃꯤ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯃꯈꯖꯥꯏ ꯑꯗꯨ ꯉꯥꯡꯗꯨꯅ ꯂꯥꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯁꯨ MLA ꯑꯗꯨꯕꯨ ꯂꯃꯟ ꯈꯨꯝꯒꯦ ꯍꯥꯏꯗꯨꯅ ꯀꯜꯂꯛꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯗꯨꯗ ꯊꯣꯛꯈꯤ ꯑꯃꯁꯨꯡ MLA ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯆꯠꯂꯗꯨꯅ MLA ꯑꯗꯨꯒꯤ ꯂꯣꯀꯔ ꯑꯗꯨ ꯍꯥꯡꯗꯣꯛꯂꯗꯨꯅ ꯁꯅꯥ ꯂꯤꯛꯀꯣꯟꯁꯤꯡ ꯂꯣꯏꯅ ꯍꯨꯔꯥꯜꯂꯝꯃꯤ ꯃꯗꯨꯒꯤ ꯃꯊꯛꯇ MLA ꯑꯗꯨꯒꯤ ꯕꯥꯏꯛ ꯑꯗꯨꯁꯨ ꯍꯨꯔꯥꯟꯗꯨꯅ ꯂꯥꯛꯂꯝꯃꯤ ꯃꯗꯨꯒꯤ ꯃꯍꯥꯛꯅ ꯒꯥꯔꯤꯗꯨ ꯊꯧꯗꯨꯅ ꯑꯁꯣꯝ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯍꯨꯔꯥꯟꯕ ꯄꯥꯔꯇꯤꯁꯤꯡ ꯑꯗꯨꯗꯒꯤ ꯃꯔꯛꯇꯒꯤ ꯅꯨꯄꯥ ꯑꯃꯅ ꯍꯅꯨꯕꯤ ꯑꯃꯒꯤ ꯃꯉꯛꯇ ꯁꯤꯔꯤꯕ ꯁꯅꯥ ꯑꯗꯨ ꯊꯠꯄ ꯃꯇꯝꯗ ꯍꯅꯨꯕꯤꯗꯨ ꯁꯣꯛꯇꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯃ ꯊꯦꯡꯅꯔꯝꯃꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯕꯤꯔꯨꯗꯤ ꯁꯥꯎꯕ ꯂꯣꯏꯈ꯭ꯔꯦ ꯑꯃꯁꯨꯡ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨ ꯀꯗꯥꯏ ꯆꯠꯈꯤꯕꯅꯣ ꯍꯥꯏꯗꯨꯅ ꯁꯣꯔꯞꯇ ꯍꯪꯉꯛꯈꯤ ꯁꯣꯔꯞꯅ ꯂꯝꯕꯤ ꯇꯥꯛꯏ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯗꯨꯅ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨꯁꯨ ꯒꯂꯤ ꯑꯃꯗ ꯂꯩꯔꯝꯃꯤ ꯒꯂꯤꯗꯨꯗ ꯃꯍꯥꯛꯅ ꯆꯪꯂꯛꯇꯨꯅ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨꯗꯒꯤ ꯅꯈꯣꯏꯅ ꯁꯅꯥ ꯂꯨꯄꯥ ꯍꯨꯔꯥꯜꯂꯤꯕꯗꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨꯅꯗꯤ ꯍꯨꯔꯥꯟꯗꯦ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ ꯑꯗꯨꯕꯨ ꯚꯤꯔꯨꯗꯤ ꯌꯥꯝꯅ ꯍꯩꯁꯤꯡꯕ ꯃꯤ ꯑꯣꯏꯕꯅꯤꯅ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨꯗꯒꯤ ꯃꯈꯣꯏꯅ ꯍꯨꯔꯥꯜꯂꯛꯈꯤꯕ ꯁꯅꯥ ꯑꯗꯨ ꯃꯍꯥꯛꯅ ꯑꯣꯏꯅ ꯍꯨꯔꯥꯜꯂꯗꯨꯅ ꯃꯁꯤꯅ ꯀꯝꯗꯧꯕ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯁꯅꯥ ꯑꯗꯨ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯨ ꯚꯤꯔꯨꯗ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯚꯤꯔꯨꯅ ꯄꯤꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗꯒꯤꯗꯤ ꯃꯈꯣꯏ ꯃꯐꯝ ꯑꯗꯨꯗ ꯈꯠꯅ ꯆꯩꯅꯕ ꯊꯣꯛꯂꯛꯈꯤ ꯚꯤꯔꯨꯅ ꯂꯥꯛꯂꯤꯕ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨꯕꯨ ꯍꯥꯏꯕꯗꯤ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨꯕꯨ ꯂꯣꯏꯅ ꯐꯨꯊꯈꯤ ꯚꯤꯔꯨꯅ ꯁꯣꯟꯊꯔꯛꯄ ꯃꯇꯝ ꯑꯗꯨꯗꯅ ꯁꯣꯔꯞ ꯆꯪꯂꯛꯇꯨꯅ ꯅꯨꯡꯅ ꯊꯥꯔꯗꯨꯅ ꯚꯤꯔꯨꯒꯤ ꯃꯇꯦꯡ ꯄꯥꯡꯈꯤ ꯑꯃꯁꯨꯡ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯧ ꯑꯁꯨꯝꯅ ꯚꯤꯔꯨꯁꯨ ꯁꯅꯥ ꯑꯗꯨ ꯄꯨꯔꯛꯇꯨꯅ ꯑꯍꯜ ꯑꯗꯨꯗ ꯁꯤꯟꯅꯈꯤ ꯃꯗꯨꯒꯤ ꯅꯣꯡꯃꯗꯤ ꯕꯦꯝꯕꯥꯁꯨ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯥꯏꯁꯪ ꯑꯃꯗ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯚꯤꯔꯨꯁꯨ ꯃꯍꯥꯛꯄꯨ ꯀꯣꯏꯁꯦꯟ ꯁꯦꯟꯅꯔꯗꯨꯅ ꯃꯍꯥꯛꯀꯤ ꯃꯇꯨꯡ ꯏꯟꯅꯔꯛꯇꯨꯅ ꯕꯦꯝꯕꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯈꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯕꯦꯝꯕꯥ ꯌꯥꯝꯅ ꯁꯥꯎꯈꯤ ꯕꯦꯝꯕꯥꯅ ꯁꯥꯎꯔꯛꯇꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯩꯅ ꯆꯠꯄ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯅꯪꯅ ꯀꯣꯏꯟ ꯏꯟꯅꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯑꯗꯨꯒ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯩꯅ ꯂꯨꯍꯣꯡꯒꯅꯤ ꯍꯥꯏꯕ ꯅꯨꯄꯥ ꯑꯗꯨꯗꯤ ꯅꯪ ꯅꯠꯇꯦ ꯑꯇꯣꯞꯄ ꯅꯨꯄꯥꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯇꯟꯖꯥꯗꯨ ꯁꯣꯔꯞ ꯂꯥꯛꯇꯨꯅ ꯚꯤꯔꯨꯗ ꯑꯅꯣꯞ ꯑꯃ ꯄꯤꯔꯝꯃꯤ ꯑꯗꯨꯒ ꯃꯁꯤ ꯎꯞꯁꯜꯂꯨ ꯄꯣꯁ ꯇꯥꯅꯕꯅꯤ ꯍꯥꯏꯗꯨꯅ ꯁꯣꯔꯞꯁꯨ ꯑꯅꯣꯞ ꯄꯤꯔꯝꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯆꯠꯈꯤ ꯃꯗꯨꯗꯒꯤꯗꯤ ꯚꯤꯔꯨꯁꯨ ꯕꯦꯝꯕꯥꯅ ꯊꯤꯅ ꯉꯥꯡꯕ ꯇꯥꯔꯒꯁꯨ ꯃꯍꯥꯛ ꯑꯅꯣꯞ ꯎꯞꯇꯨꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ ꯃꯁꯤꯅ ꯇꯥꯛꯂꯤꯕꯁꯤ ꯑꯇꯩ ꯀꯔꯤꯝꯇ ꯅꯠꯇꯦ ꯁꯛ ꯊꯤꯕ ꯇꯥꯔꯒꯁꯨ ꯏꯀꯥꯏꯕ ꯈꯪꯗꯕ ꯇꯥꯔꯒꯗꯤ ꯅꯨꯄꯤ ꯐꯪꯉꯤ ꯍꯥꯏꯕꯗꯨꯅꯤ ꯃꯗꯨꯒꯤꯗꯤ ꯕꯦꯝꯕꯥꯅ ꯑꯃꯨꯛ ꯚꯤꯔꯨꯗ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯩꯒꯤ ꯏꯊꯨꯡ ꯀꯣꯏꯟ ꯏꯟꯅꯗꯨꯅ ꯂꯥꯛꯄꯁꯦ ꯏꯟꯅꯔꯛꯀꯅꯨ ꯀꯔꯤꯒꯨꯝꯕ ꯏꯟꯅꯔꯛꯄ ꯇꯥꯔꯒꯗꯤ ꯌꯨꯝꯗ ꯂꯩꯕ ꯍꯨꯏ ꯑꯗꯨꯅ ꯅꯪꯕꯨ ꯁꯣꯏꯅ ꯆꯦꯟꯒꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯁꯥꯎꯗꯨꯅ ꯆꯠꯈꯤ ꯃꯗꯨꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯁꯥꯝꯅ ꯁꯣꯔꯞꯇ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯅꯪꯒꯤ ꯅꯌꯥꯝꯕꯗꯨꯅ ꯃꯍꯥꯛꯀꯤ ꯌꯨꯝ ꯑꯁꯤꯕꯨ ꯌꯣꯜꯂꯨ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯤꯕꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯁꯣꯔꯞꯅ ꯁꯥꯝꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯩꯈꯣꯏ ꯇꯥꯃꯣꯒꯤ ꯃꯆꯟꯅꯨꯄꯤ ꯑꯃ ꯂꯩꯕꯅꯤ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯑꯩꯁꯨ ꯈꯪꯁꯨ ꯈꯪꯗꯅ ꯃꯗꯨꯗ ꯁꯣꯔꯞꯅ ꯈꯪꯉꯣꯏꯃꯤ ꯅꯪꯗꯤ ꯀꯥꯏ ꯈꯪꯗꯣꯏꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯃꯈꯨꯔꯥꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯆꯟꯅꯨꯄꯤꯗꯨ ꯁꯍꯔꯗ ꯂꯥꯏꯔꯤꯛ ꯇꯝꯕꯅꯤ ꯑꯗꯨꯒ ꯂꯥꯏꯔꯤꯛ ꯑꯗꯨ ꯇꯝꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯃꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯇꯥꯃꯣꯅ ꯃꯍꯥꯛ ꯑꯁꯤ ꯌꯥꯝꯅ ꯆꯥꯎꯅ ꯂꯨꯍꯣꯡꯅꯤꯡꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯌꯨꯝ ꯑꯁꯤ ꯌꯣꯟꯗꯕꯤꯗ ꯍꯧꯖꯤꯛ ꯐꯥꯎꯕ ꯈꯥꯡꯗꯨꯅ ꯂꯩꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯁꯥꯝꯁꯨ ꯁꯣꯝ ꯅꯥꯀꯟꯗ ꯁꯣꯔꯞꯅ ꯁꯥꯟꯅꯔꯤꯕꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛꯇꯤ ꯈꯪꯕ ꯅꯠꯇꯦ ꯃꯗꯨꯒꯤꯗꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕ ꯑꯁꯤ ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯩꯔꯤꯕ ꯂꯧꯃꯤꯁꯤꯡ ꯑꯗꯨ आंदोलन अमा तौरमी हाबदी स्ट्राइक अमा तौदुना लेरमी स्ट्राइक अदुबु सौगटपा ओइना मफम अदुदा एमएलए दुसु लाखि एमएलए दुसु मफम अदु लालिबसि भोट फंगनबैदमक्तनि अदु एमएलए दुना मफम अदुदा लेरिबा लौमीसिंग अदुबु सपोर्ट तौदुना मखोइना तालिबु डिमांड अदु फंगद्रि फावबा चरा हेंगनि हादुना हरकि मानदि नोम खतगी चरा हेंगनि हादुना पोस्टर थेक्किबनि अदुबु लेकाय दुदगी मिसक अमना मागे पोस्टर अदुदा सीद्रि फावबा चरा हेंगनि हादुना मथक्ता नप्सन्दुना थमनमि मतौदु उरुबा मतमदा सोमनाकंदा एमएलए दुदि हुमांगनापि काबा हाबदु के कयु तोइसिबा हादुना मा ज्ञान मांगखि अदुगा मासो मफम अदुदा माके मीदुना वफम अदु हरकपदगी ज्ञान मांगदुना माहासो मफम अदु मक्तरा लेखथखि एमएलए दुना लेखथखिबै मोंग अदुदा सोमनाकंदा विरु अमसुंग सौरभते बेन पार्टी को अदुना धोन थेरदुना जगोइ सादुना लेरमि मतौदु सोमनाकंदा बेंबान सुजरमि अदुगा मतांग सेरे खने खंबा ngamlibase एमएलए दुगी पोस्टर अदुदा सीद्रि फावबा चरा हेंगनि हादुना नफसलेमिबा मीसे अते कनामतो ओरमद्रे विरुना ओइदुना लेमले मरमदि मांगना सौरभता खुथारपैदमदा लमन खुंबा ओइदुना लेमखि मदिदि सामना मो बेंकि मीसिंग अदो विरुगी मनाता पोरखि मखोइ मेमदु चंगपा मतमदा सोमनाकंदा विरुदि सानदुना लेरमि अदुगा विरुदा सामना नंगला एंगोल ओइदबा nganglibase करिगिनो हादुना चैदुना लेखि मदुदा करिगुम नंगना असेंग वारि सितानिंग बतारगदे हरगे हादुना हरखि अदुगा कमाय तो वारिनो हादुना बेंकि मीसिंग अदुना हापा मतमदा नोमा सौरभकी मा पादो युमगी चे जांग असि पुरदुना लाइ खुरम चटखिबनि अदुबो लाइ खुरम हलपा मतम अदुदा मखोइबो सामु उमना नेखाइदुना हादखि मतम अदु सौरभसु अंगांग यामना ओइरि मरम अदुना युमगी चे जांग अदु अइना खुदनामदा पाइदुना सौरभपुना खुदनामदा पाइदुना मापु पुदा लाखिबनि हादुना हरखि मसिना हारिबसनदि
ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤ ꯁꯣꯔꯛꯀꯅꯤ ꯍꯥꯏꯗꯨꯅ ꯃꯥꯅ ꯕꯦꯡꯀꯤ ꯃꯤꯁꯤꯡ ꯑꯗꯨꯗ ꯍꯥꯏꯔꯛꯈꯤꯕꯅꯤ ꯑꯗꯨꯒ ꯕꯤꯔꯨꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯕꯦꯡꯀꯤ ꯃꯤꯁꯤꯡ ꯑꯗꯨꯅꯁꯨ ꯊꯥꯖꯔꯝꯃꯤ ꯃꯗꯨꯗ ꯁꯥꯝꯅ ꯃꯍꯥꯛꯅ ꯉꯥꯡꯂꯤꯁꯤ ꯑꯣꯏꯗꯕꯅꯤ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ ꯇꯟꯖꯥꯗꯨꯗ ꯁꯣꯔꯞ ꯂꯥꯛꯈꯤ ꯑꯃꯁꯨꯡ ꯁꯣꯔꯞ ꯂꯥꯛꯇꯨꯅ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯌꯥꯝ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯏꯇꯩꯃ ꯑꯗꯨ ꯊꯦꯡꯅꯩ ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯂꯤꯕꯁꯤ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯅꯈꯣꯏꯅ ꯑꯌꯥꯝꯕꯗꯨꯅ ꯍꯨꯔꯥꯜꯂꯤꯕ ꯅꯠꯇ꯭ꯔꯥ ꯑꯗꯨꯒ ꯃꯌꯥꯝ ꯃꯃꯥꯡꯗ ꯃꯍꯥꯛꯅ ꯑꯐꯕ ꯁꯥꯔꯤꯁꯤꯅ ꯀꯃꯥꯏꯅ ꯇꯧꯔꯤꯕ MLA ꯑꯗꯨꯅ ꯋꯥꯟꯊꯔꯛꯄ ꯅꯨꯃꯤꯠ ꯑꯗꯨꯗ ꯅꯈꯣꯏꯅ ꯙꯣꯟ ꯊꯤꯜꯂꯛꯇꯨꯅ ꯖꯒꯣꯏ ꯁꯥꯔꯤꯕꯗꯨꯅ ꯇꯥꯛꯂꯤꯕꯁꯤ MLAꯒꯤ ꯄꯣꯁꯇꯔ ꯑꯗꯨꯗ ꯀꯥꯔꯟ ꯇꯨꯔꯟ ꯇꯧꯔꯤꯕꯗꯨ ꯅꯈꯣꯏꯅ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯕꯤꯔꯨꯅ ꯃꯅꯥꯎꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯃꯍꯥꯛꯅ ꯁꯥꯎꯔꯤꯕꯗꯨ ꯑꯩꯈꯣꯏꯅ ꯃꯉꯣꯟꯗ ꯑꯣꯟꯁꯤꯟꯕꯤꯗꯕꯒꯤ ꯑꯣꯏꯔꯝꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯉꯣꯟꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ ꯂꯣꯏꯔꯦꯗꯅ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯨ ꯐꯤꯂꯝ ꯌꯦꯡꯕ ꯂꯥꯛꯂꯝꯃꯤ ꯕꯦꯝꯕꯥꯁꯨ ꯃꯐꯝ ꯑꯗꯨꯗ ꯐꯤꯂꯝ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯕꯤꯔꯨꯅ ꯕꯦꯝꯕꯥꯒꯤ ꯃꯍꯥꯛꯀꯤ ꯃꯀꯣꯛꯀꯤ ꯃꯔꯨꯝꯗꯒꯤ ꯕꯦꯝꯕꯥꯕꯨ ꯀꯧꯖꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯕꯦꯝꯕꯥꯕꯨ ꯃꯍꯥꯛꯅ ꯁ꯭ꯇ꯭ꯔꯣ ꯑꯃ ꯄꯥꯏꯗꯨꯅ ꯃꯅꯥꯀꯣꯡꯗ ꯁꯣꯔ ꯁꯨꯝ ꯀꯥꯝꯁꯤꯜꯂꯝꯃꯤ ꯑꯗꯨꯕꯨ ꯁ꯭ꯇ꯭ꯔꯣ ꯑꯗꯨꯅ ꯕꯦꯝꯕꯥꯒꯤ ꯂꯤꯛ ꯑꯗꯨꯕꯨ ꯀꯣꯠꯇꯨꯅ ꯃꯍꯥꯛꯀꯤ ꯂꯤꯛ ꯑꯗꯨ ꯇꯠꯈꯤ ꯃꯇꯧ ꯑꯗꯨꯗ ꯕꯦꯝꯕꯥꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨ ꯇꯥꯅꯕꯒꯤꯗꯃꯛꯇ ꯍꯨꯔꯥꯟꯕ ꯍꯥꯏꯗꯨꯅ ꯂꯥꯎꯈꯤ ꯑꯃꯁꯨꯡ ꯂꯤꯛ ꯑꯗꯨ ꯄꯤꯔꯛꯑꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯕꯤꯔꯨꯁꯨ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤ ꯑꯇꯠꯄ ꯂꯤꯛ ꯑꯗꯨ ꯃꯍꯥꯛꯅ ꯕꯦꯝꯕꯥꯗ ꯁꯤꯟꯅꯔꯝꯃꯤ ꯑꯃꯁꯨꯡ ꯁꯣꯝ ꯅꯥꯀꯟꯗ ꯕꯤꯔꯨꯗꯤ ꯏꯀꯥꯏꯖꯕꯅ ꯂꯣꯏꯍꯧꯏ ꯕꯦꯝꯕꯥꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯀꯔꯤꯝꯇ ꯍꯥꯏꯗꯕꯤꯗ ꯑꯗꯨꯃꯛ ꯊꯣꯛꯈꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅꯗꯤ ꯕꯤꯔꯨ ꯑꯁꯤ ꯍꯥꯟꯅꯗꯒꯤ ꯍꯨꯔꯥꯟꯕꯅꯤ ꯍꯥꯏꯕꯁꯤ ꯈꯪꯕꯅꯤꯅ ꯕꯤꯔꯨꯅ ꯍꯨꯔꯥꯜꯂꯝꯒꯅꯤ ꯍꯥꯏꯕꯁꯤ ꯃꯈꯣꯏꯅ ꯂꯣꯏꯅ ꯊꯥꯖꯔꯝꯃꯤ ꯅꯨꯃꯤꯠ ꯑꯗꯨ ꯅꯣꯡꯁꯨ ꯌꯥꯝꯅ ꯀꯟꯅ ꯆꯨꯕ ꯅꯨꯃꯤꯠ ꯑꯣꯏꯔꯝꯃꯤ ꯁꯣꯔꯞ ꯑꯃꯁꯨꯡ ꯕꯤꯔꯨ ꯃꯈꯣꯏꯅꯤ ꯁꯥꯇꯤꯟ ꯇꯨꯞꯇꯨꯅ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯕꯦꯝꯕꯥꯁꯨ ꯅꯣꯡ ꯆꯨꯕꯗꯒꯤ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤ ꯅꯣꯡ ꯊꯨꯞꯇꯨꯅ ꯂꯩꯔꯝꯂꯤ ꯑꯃꯁꯨꯡ ꯕꯦꯝꯕꯥꯕꯨ ꯎꯔꯨꯕ ꯃꯇꯝꯗ ꯁꯣꯔꯞꯄꯨ ꯊꯥꯗꯣꯛꯈ꯭ꯔꯗꯨꯅ ꯕꯤꯔꯨꯁꯨ ꯕꯦꯝꯕꯥꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯈꯤ ꯕꯦꯝꯕꯥꯅ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯁꯪꯒꯠꯂꯒ ꯍꯪꯉꯛꯏ ꯃꯗꯨꯗ ꯕꯤꯔꯨꯁꯨ ꯀꯤꯔꯞ ꯇꯧꯗꯨꯅ ꯑꯩ ꯉꯁꯤꯗꯒꯤ ꯅꯉꯣꯟꯗ ꯑꯃꯨꯛ ꯍꯟꯅ ꯌꯦꯠꯂꯔꯣꯏ ꯅꯪꯒꯤ ꯅꯅꯥꯛꯇ ꯑꯃꯨꯛ ꯍꯟꯅ ꯆꯪꯉꯛꯑꯔꯣꯏ ꯍꯥꯏꯗꯨꯅ ꯁꯣꯟꯊꯅ ꯍꯥꯏꯔꯛꯈꯤ ꯕꯤꯔꯨꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯕꯦꯝꯕꯥꯅ ꯃꯃꯥꯡ ꯊꯛꯈꯤ ꯃꯇꯝꯗ ꯕꯤꯔꯨꯗ ꯁꯥꯎꯅ ꯌꯦꯡꯕ ꯃꯤꯠꯌꯦꯡ ꯑꯗꯨ ꯉꯁꯤꯗꯤ ꯅꯨꯡꯁꯤꯕ ꯃꯤꯠꯌꯦꯡ ꯑꯃ ꯑꯣꯏꯔꯝꯃꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯕꯤꯔꯨꯁꯨ ꯆꯤꯡꯅꯕ ꯑꯃ ꯐꯥꯎꯗꯨꯅ ꯅꯪꯒꯤ ꯃꯤꯠꯌꯦꯡ ꯑꯁꯤ ꯍꯥꯟꯅꯒ ꯃꯥꯟꯅꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯋꯥꯐꯝꯁꯦ ꯑꯩ ꯍꯥꯏꯔꯒ ꯅꯪꯅ ꯒ꯭ꯌꯥꯟ ꯇꯥꯒꯗꯕ ꯅꯠꯇꯦ ꯇꯧꯔꯒ ꯌꯦꯡꯁꯤꯔ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯀꯩꯅꯣ ꯇꯧꯗꯣꯏꯕꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯕꯤꯔꯨꯁꯨ ꯕꯦꯝꯕꯥꯗ ꯀꯤꯁ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯆꯪꯁꯤꯜꯂꯛꯈꯤ ꯇꯟꯖꯥꯗꯨꯗ ꯃꯤ ꯈꯔ ꯂꯥꯛꯄꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯕꯤꯔꯨ ꯆꯣꯡꯊꯣꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯃꯤꯁꯤꯡ ꯑꯗꯨ ꯆꯠꯈ꯭ꯔꯕ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯑꯃꯨꯛ ꯕꯦꯝꯕꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯨꯕ ꯃꯇꯝꯗꯗꯤ ꯕꯦꯝꯕꯥꯒꯤ ꯃꯈꯣꯡ ꯑꯗꯨ ꯑꯃꯨꯛ ꯅꯦꯜꯂꯝꯃꯤ ꯃꯇꯧꯗꯨꯗ ꯃꯍꯥꯛꯇꯤ ꯄꯥꯈꯠ ꯃꯥꯡꯈꯤꯗꯨꯅ ꯂꯥꯟꯖꯔꯦ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯂꯩꯔꯤꯉꯩ ꯃꯑꯣꯡ ꯑꯗꯨꯗ ꯕꯦꯝꯕꯥꯅ ꯆꯪꯁꯤꯜꯂꯗꯨꯅ ꯃꯍꯥꯛꯄꯨ ꯀꯤꯁ ꯇꯧꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤꯅꯕꯒꯤ ꯆꯦꯞꯇꯔ ꯑꯁꯤ ꯍꯧꯔꯛꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯅꯨꯡꯁꯤꯅꯔꯛꯈꯤ ꯑꯃꯁꯨꯡ ꯀꯣꯏꯕ ꯆꯠꯃꯤꯟꯅꯗꯨꯅ ꯂꯥꯡꯃꯤꯟꯅꯗꯨꯅ ꯃꯐꯝ ꯀꯌꯥꯗ ꯃꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤ ꯋꯥꯔꯤ ꯀꯌꯥꯃꯔꯨꯝ ꯏꯈꯤ ꯅꯣꯡꯃꯗꯤ ꯃꯈꯣꯏ ꯑꯅꯤ ꯕꯤꯔꯨꯒꯤ ꯃꯌꯨꯝꯗ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯕꯦꯝꯕꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯃꯥ ꯑꯗꯨ ꯂꯥꯛꯈꯤ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯕꯦꯝꯕꯥꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯏꯁꯧ ꯀꯌꯥꯃꯔꯨꯝ ꯂꯥꯡꯉꯛꯈꯤ ꯑꯃꯁꯨꯡ ꯆꯩꯔꯝꯃꯤ ꯇꯧꯕꯇꯕꯨ ꯕꯦꯝꯕꯥꯅꯗꯤ ꯕꯤꯔꯨꯁꯤ ꯃꯍꯥꯛꯅ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯃꯁꯨꯡ ꯃꯌꯥꯝ ꯃꯃꯥꯡꯗ ꯕꯤꯔꯨꯕꯨ ꯀꯤꯁ ꯇꯧꯈꯤ ꯃꯇꯧ ꯑꯗꯨ ꯁꯣꯝ ꯅꯥꯀꯟꯗ ꯃꯃꯥ ꯑꯗꯨꯅ ꯎꯔꯨꯕꯗꯒꯤ ꯁꯥꯎꯗꯨꯅ ꯕꯦꯝꯕꯥꯒꯤ ꯃꯁꯝ ꯑꯗꯨ ꯇꯥꯞ ꯄꯥꯏꯗꯨꯅ ꯆꯤꯡꯗꯨꯅ ꯆꯠꯀꯦ ꯇꯧꯕ ꯃꯇꯝ ꯑꯗꯨꯗ ꯕꯤꯔꯨꯅ ꯃꯍꯥꯛꯀꯤ ꯃꯃꯥ ꯑꯗꯨꯕꯨ ꯇꯞꯇꯥꯅ ꯐꯨꯊꯈꯤ ꯐꯨꯕ ꯃꯇꯝ ꯑꯗꯨꯗ ꯕꯦꯝꯕꯥꯅꯁꯨ ꯌꯥꯝꯅ ꯍꯔꯥꯎꯅ ꯌꯦꯡꯖꯔꯝꯃꯤ ꯑꯃꯁꯨꯡ ꯍꯦꯟꯅ ꯐꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯇꯧ ꯑꯗꯨꯗ ꯕꯦꯝꯕꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯗꯨꯗꯤ ꯁꯥꯎꯕꯅ ꯂꯣꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯗꯨꯗꯤ ꯕꯤꯔꯨꯅ ꯕꯦꯝꯕꯥꯒꯤ ꯃꯃꯥ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯀꯔꯤꯒꯨꯝꯕ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯅꯪꯅ ꯕꯦꯝꯕꯥꯗ ꯑꯃꯨꯛ ꯍꯟꯅ ꯈꯨꯠ ꯊꯥꯕ ꯇꯥꯔꯒꯗꯤ ꯑꯩꯅ ꯑꯃꯨꯛ ꯅꯪꯉꯣꯟꯗ ꯀꯌꯥꯝ ꯊꯤꯅ ꯑꯣꯠꯀꯦ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯕꯦꯝꯕꯥꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯈꯤ ꯕꯦꯝꯕꯥꯅ ꯃꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯕꯦꯝꯕꯥꯕꯨ ꯊꯤꯅ ꯍꯥꯏꯔꯛꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛꯄꯨ ꯌꯨꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯛꯈꯤ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗꯒꯤ ꯃꯍꯥꯛ ꯑꯁꯤ ꯌꯨꯝꯗ ꯂꯩꯕ ꯌꯥꯔꯔꯣꯏ ꯍꯥꯏꯕꯁꯤ ꯈꯪꯕꯗꯒꯤ ꯃꯍꯥꯛꯁꯨ ꯃꯍꯥꯛꯀꯤ ꯃꯐꯤ ꯃꯔꯣꯟ ꯌꯣꯝꯁꯤꯟꯗꯨꯅ ꯂꯩꯔꯝꯂꯤ ꯃꯍꯥꯛꯀꯤ ꯃꯃꯥ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯈꯤ ꯃꯍꯥꯛꯀꯤ ꯃꯃꯥ ꯑꯗꯨ ꯁꯥꯎꯗꯨꯅ ꯕꯦꯝꯕꯥꯅ ꯈꯨꯠ ꯊꯥꯒꯦ ꯇꯧꯕ ꯃꯇꯝ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯩꯉꯣꯟꯗ ꯈꯨꯠ ꯊꯥꯔꯛꯄ ꯇꯥꯔꯒꯗꯤ ꯃꯉꯣꯟꯗ ꯍꯥꯏꯗꯣꯛꯑꯒ ꯅꯪꯕꯨ ꯑꯃꯨꯛꯁꯨ ꯐꯨꯍꯟꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯃꯈꯣꯏ ꯃꯃꯥ ꯑꯗꯨꯗꯤ ꯁꯥꯎꯕꯅ ꯂꯣꯏꯈ꯭ꯔꯦ ꯑꯗꯨꯒ ꯅꯪ ꯀꯩꯗꯧꯕ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯁꯤꯡꯗꯨꯅ ꯂꯩꯍꯧꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯈꯤꯗꯦ ꯕꯦꯝꯕꯥꯁꯨ ꯃꯐꯤ ꯃꯔꯣꯟ ꯌꯣꯝꯂꯗꯨꯅ ꯃꯍꯥꯛ ꯕꯁ ꯑꯃ ꯇꯣꯡꯂꯗꯨꯅ ꯃꯍꯥꯛꯅ ꯍꯥꯟꯅ ꯊꯕꯛ ꯁꯨꯔꯝꯕ ꯖꯒꯥꯗꯨꯗ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯝꯃꯤ ꯃꯔꯝꯗꯤ ꯃꯍꯥꯛꯀꯤ ꯁꯨꯇꯤ ꯑꯁꯤꯁꯨ ꯂꯣꯏꯁꯤꯜꯂꯛꯂꯕꯅꯤ ꯕꯦꯝꯕꯥꯅ ꯒꯥꯔꯤ ꯇꯣꯡꯗꯨꯅ ꯕꯁꯇ ꯆꯠꯄ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯕꯤꯔꯨ ꯂꯥꯛꯈꯤ ꯑꯗꯨꯒ ꯅꯪ ꯑꯩ ꯂꯩꯔꯤꯁꯤ ꯀꯩꯗꯧꯕꯒꯤ ꯊꯕꯛ ꯁꯨꯗ꯭ꯔꯤꯕꯅꯣ ꯃꯐꯝ ꯑꯁꯤꯗ ꯀꯩꯗꯧꯕꯩ ꯆꯠꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯈꯤ ꯃꯗꯨꯒꯤꯗꯤ ꯕꯦꯝꯕꯥꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯩꯈꯣꯏ ꯕꯕꯥꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯃꯃꯥꯗꯒꯤ ꯄꯩꯁꯥ ꯀꯌꯥꯃꯔꯨꯝ ꯄꯨꯈꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯊꯕꯛ ꯏꯪꯈꯥꯡ ꯑꯁꯤ ꯏꯁꯥ ꯏꯊꯟꯇ ꯁꯨꯖꯔꯗꯨꯅ ꯄꯩꯁꯥ ꯇꯥꯜꯂꯗꯨꯅ ꯃꯍꯥꯛꯀꯤ ꯄꯩꯁꯥ ꯑꯁꯤ ꯁꯤꯡꯕ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯀꯌꯥꯝ ꯌꯥꯝꯕ ꯁꯦꯟꯐꯝꯅꯣ ꯑꯩ ꯁꯤꯡꯒꯦ ꯍꯥꯏꯗꯨꯅ ꯕꯤꯔꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯕꯦꯝꯕꯥꯅ ꯌꯥꯈꯤꯗꯦ ꯕꯦꯝꯕꯥꯅ ꯍꯥꯟꯅ ꯊꯕꯛ ꯁꯨꯔꯝꯕ ꯃꯄꯨ ꯃꯣꯍꯣꯟ ꯑꯗꯨꯒꯤ ꯊꯕꯛꯀꯤ ꯀꯣꯟꯇ꯭ꯔꯦꯛ ꯑꯁꯤ ꯍꯟꯗꯛꯇꯤ ꯃꯂꯦꯁꯤꯌꯥꯗ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯔꯝ ꯑꯗꯨꯅ ꯕꯦꯝꯕꯥꯕꯨꯁꯨ ꯃꯂꯦꯁꯤꯌꯥꯗ ꯄꯨꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯄꯨ ꯄ꯭ꯂꯦꯟ ꯇꯤꯀꯦꯠ ꯐꯥꯎꯕ ꯄꯤꯔꯝꯃꯤ
ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯊꯕꯛ ꯁꯨꯕ ꯆꯠꯇꯣꯔꯤꯕ ꯃꯐꯝ ꯑꯁꯤ ꯃꯂꯦꯁꯤꯌꯥꯗꯅꯤ ꯃꯂꯦꯁꯤꯌꯥ ꯆꯠꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛ ꯏꯌꯥꯔꯄꯣꯔꯠꯇ ꯂꯥꯛꯈꯤ ꯏꯌꯥꯔꯄꯣꯔꯠꯇ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯁꯤ ꯑꯣꯐ ꯇꯧꯅꯕꯒꯤꯗꯃꯛꯇ ꯃꯐꯝ ꯑꯗꯨꯗ ꯕꯤꯔꯨ ꯑꯃꯁꯨꯡ ꯁꯣꯔꯣꯞꯁꯨ ꯂꯥꯛꯂꯝꯃꯤ ꯕꯦꯝꯕꯥꯜꯅ ꯆꯠꯂꯝꯗꯥꯏ ꯃꯤꯀꯨꯞ ꯑꯗꯨꯗ ꯕꯤꯔꯨꯅ ꯃꯍꯥꯛꯀꯤꯗꯃꯛꯇ ꯏꯁꯤꯡ ꯕꯣꯇꯜ ꯑꯃ ꯄꯨꯔꯛꯇꯨꯅ ꯏꯁꯤꯡ ꯑꯁꯤ ꯕꯦꯒꯇ ꯍꯥꯞꯆꯤꯜꯂꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯕꯦꯝꯕꯥꯜꯅꯗꯤ ꯂꯧꯊꯣꯛꯍꯧꯒꯅꯤ ꯍꯥꯞꯄꯒꯤ ꯀꯥꯟꯅꯕ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯕꯨ ꯍꯥꯞꯇ ꯍꯥꯞꯆꯤꯜꯂꯨ ꯍꯥꯏꯗꯨꯅ ꯅꯝꯗꯅ ꯍꯥꯞꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯄꯥꯛꯊꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯕꯤꯔꯨꯅ ꯃꯍꯥꯛꯄꯨ ꯃꯪꯒꯜ ꯁꯨꯇ꯭ꯔ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯉꯛ ꯑꯗꯨꯗ ꯃꯪꯒꯜ ꯁꯨꯇ꯭ꯔ ꯑꯗꯨ ꯄꯨꯟꯕꯤꯔꯝꯃꯤ ꯃꯁꯤꯅ ꯇꯥꯛꯂꯤꯕꯁꯤ ꯃꯈꯣꯏꯅꯤ ꯂꯨꯍꯣꯡꯂꯦ ꯍꯥꯏꯕꯅꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯏꯌꯥꯔꯄꯣꯔꯠꯇ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯈꯨꯕꯥꯛ ꯈꯨꯅꯔꯝꯃꯤ ꯕꯤꯔꯨꯅ ꯃꯪꯒꯜ ꯁꯨꯇ꯭ꯔ ꯑꯗꯨ ꯁꯤꯔꯗꯨꯅ ꯕꯦꯝꯕꯥꯗ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯩ ꯉꯁꯤꯗꯒꯤ ꯍꯨꯔꯥꯟꯖꯤꯟꯊꯤꯒꯤ ꯊꯕꯛ ꯑꯁꯤ ꯇꯧꯔꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯕꯦꯝꯕꯥꯅ ꯃꯗꯨ ꯃꯁꯤ ꯄꯨꯟꯗꯁꯨ ꯍꯥꯏꯕ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯅꯪ ꯑꯁꯤ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯔꯕꯅꯤꯅ ꯑꯩꯅ ꯋꯥꯁꯛꯄ ꯑꯁꯤ ꯈꯔ ꯍꯦꯟꯅ ꯆꯦꯠꯅꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯈꯣꯏꯁꯨ ꯂꯨꯍꯣꯡꯕꯒꯤ ꯁꯦꯜꯐꯤ ꯑꯃ ꯀꯥꯞꯃꯤꯟꯅꯔꯝꯗꯨꯅ ꯌꯥꯝꯅ ꯊꯨꯅ ꯍꯜꯂꯛꯈꯤ ꯍꯥꯏꯗꯨꯅ ꯕꯦꯝꯕꯥꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯄ꯭ꯂꯦꯟ ꯇꯣꯡꯗꯨꯅ ꯆꯠꯈꯤ ꯁꯣꯝ ꯅꯥꯀꯟꯗ ꯕꯦꯝꯕꯥꯗ ꯋꯥꯁꯛꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯧꯖꯤꯛ ꯕꯤꯔꯨꯁꯨ ꯑꯆꯨꯝꯕ ꯑꯐꯕ ꯊꯕꯛ ꯑꯃ ꯇꯧꯔꯒꯦ ꯍꯥꯏꯗꯨꯅ ꯈꯕꯔꯗ ꯃꯤ ꯃꯥꯡꯈꯤꯕꯒꯤ ꯑꯦꯗꯚꯔꯇꯤꯁꯃꯦꯟ ꯀꯌꯥ ꯃꯔꯨꯝ ꯄꯥꯗꯨꯅ ꯂꯩꯔꯝꯃꯤ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯊꯤꯗꯨꯅ ꯄꯤꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯄ꯭ꯔꯥꯏꯖ ꯐꯪꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯃꯗꯨꯗ ꯅꯠꯇꯅ ꯑꯇꯣꯞ ꯑꯇꯣꯞꯄ ꯑꯐꯕ ꯊꯕꯛ ꯀꯌꯥ ꯃꯔꯨꯝꯁꯨ ꯇꯧꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯂꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯁꯥꯝ ꯂꯥꯛꯇꯨꯅ ꯅꯈꯣꯏꯅ ꯂꯨꯍꯣꯡꯂꯒ ꯑꯩ ꯐꯥꯎꯕ ꯀꯧꯕꯤꯔꯛꯇꯕꯅꯤꯅ ꯍꯥꯏꯗꯨꯅ ꯋꯥꯔꯧꯗꯨꯅ ꯂꯩꯔꯝꯂꯤ ꯃꯐꯝ ꯑꯗꯨꯗ ꯃꯥꯅ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯈꯕꯔꯁꯤꯡ ꯑꯗꯨꯗ ꯀꯝꯄꯅꯤ ꯀꯌꯥ ꯃꯔꯨꯝꯒꯤ ꯊꯕꯛ ꯀꯧꯕꯒꯤ ꯑꯦꯗꯚꯔꯇꯤꯁꯃꯦꯟ ꯌꯥꯎꯕꯗꯨ ꯁꯥꯝꯅ ꯎꯔꯝꯃꯤ ꯑꯗꯨꯒ ꯀꯝꯄꯅꯤ ꯑꯃꯕꯨ ꯃꯍꯥꯛꯅ ꯄꯨꯈꯠꯂꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯃꯁꯤꯒꯤ ꯀꯝꯄꯅꯤꯁꯤ ꯃꯃꯥꯡꯒꯤ ꯆꯍꯤꯗ ꯅꯪꯅ ꯍꯨꯔꯥꯟ ꯆꯤꯟꯊꯤ ꯇꯧꯔꯨꯕꯗꯒꯤ ꯃꯥꯡꯗꯅ ꯇꯨꯞꯇꯅ ꯍꯟꯗꯛꯇ ꯑꯃꯨꯛ ꯍꯟꯅ ꯂꯤꯡꯈꯠꯆꯔꯛꯂꯤꯕꯅꯤ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯅꯪ ꯁꯦꯀꯨꯔꯤꯇꯤ ꯒꯥꯔꯗ ꯑꯣꯏꯅ ꯊꯕꯛ ꯇꯧꯒꯦ ꯍꯥꯏꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯈꯤ ꯍꯨꯔꯥꯟꯕ ꯈꯛꯇꯅ ꯄꯣꯠ ꯆꯩꯁꯤꯡ ꯑꯁꯤ ꯅꯤꯡꯊꯤꯖꯅ ꯉꯥꯛꯄ ꯁꯦꯟꯕ ꯉꯝꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯕꯤꯔꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯅꯪ ꯄꯨꯂꯤꯁ ꯑꯣꯏꯔꯗꯨꯅ ꯍꯥꯏꯗꯨꯅ ꯁꯥꯝꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯄꯨꯂꯤꯁꯀꯤ ꯊꯕꯛ ꯑꯗꯨꯗꯤ ꯄꯥꯝꯗꯦꯅ ꯑꯩ ꯇꯣꯛꯊꯣꯛꯈ꯭ꯔꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯁꯥꯝꯗꯤ ꯌꯥꯝꯅ ꯉꯛꯂꯝꯃꯤ ꯁꯥꯝꯅ ꯍꯥꯏꯔꯦ ꯑꯗꯨ ꯇꯥꯔꯗꯤ ꯅꯈꯣꯏ ꯊꯕꯛ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯂꯦꯞꯂꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯍꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨ ꯅꯪꯉꯣꯟꯗ ꯂꯩꯔꯤꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯅꯈꯣꯏꯕꯨ ꯊꯕꯛ ꯄꯤꯔꯤꯕ ꯀꯝꯄꯅꯤꯗꯨꯅꯤꯅꯦ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯊꯣꯛꯇ꯭ꯔꯤꯕꯗꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯃꯛꯇ ꯅꯪꯅ ꯋꯥꯕꯤꯒꯗꯕ ꯅꯠꯇꯦ ꯑꯩꯈꯣꯏ ꯌꯥꯅꯕ ꯌꯦꯡꯉꯒꯦ ꯍꯥꯏꯗꯨꯅ ꯕꯤꯔꯨꯅ ꯍꯥꯏꯔꯝꯃꯤ ꯅꯣꯡꯃꯗꯤ ꯕꯦꯝꯕꯥꯅ ꯕꯤꯔꯨꯗ ꯐꯣꯟ ꯇꯧꯔꯛꯈꯤ ꯑꯃꯁꯨꯡ ꯐꯣꯟ ꯇꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯕꯦꯇ꯭ꯔꯤ ꯑꯗꯨ ꯃꯩ ꯂꯣꯏꯗꯨꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯃꯌꯨꯝꯗ ꯍꯥꯊꯨ ꯂꯥꯛꯇꯨꯅ ꯐꯣꯟ ꯑꯗꯨ ꯆꯥꯔꯖ ꯊꯤꯜꯂꯗꯨꯅ ꯃꯍꯥꯛ ꯕꯦꯝꯕꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯕꯦꯝꯕꯥꯒ ꯍꯦꯛ ꯋꯥꯔꯤ ꯁꯥꯟꯅꯔꯨꯕ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯇꯤ ꯉꯛꯄꯅ ꯈꯝ ꯊꯦꯡꯈ꯭ꯔꯦ ꯑꯃꯁꯨꯡ ꯇꯧꯐꯝ ꯂꯥꯛꯐꯝ ꯈꯪꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯃꯔꯝꯗꯤ ꯕꯦꯝꯕꯥ ꯑꯁꯤ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯕ ꯐꯤꯕꯝ ꯑꯃꯗ ꯇꯥꯔꯦ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯈꯪꯕ ꯉꯝꯈꯤ ꯃꯗꯨꯗꯒꯤꯗꯤ ꯃꯍꯥꯛꯁꯨ ꯁꯥꯝ ꯂꯣꯏꯅꯅ ꯕꯦꯡꯛ ꯑꯃꯗ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯑꯁꯤ ꯌꯣꯟꯊꯣꯛꯂꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯕꯦꯡꯛꯀꯤ ꯃꯤ ꯑꯗꯨꯅ ꯌꯨꯝ ꯌꯣꯟꯕ ꯈꯣꯠꯄꯒꯤ ꯊꯕꯛ ꯑꯁꯤ ꯄ꯭ꯔꯣꯁꯦꯁ ꯌꯥꯝꯅ ꯁꯥꯡꯕ ꯊꯕꯛ ꯑꯃꯅꯤ ꯈꯨꯗꯛꯇ ꯇꯧꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯕꯤꯔꯨꯅ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯑꯁꯤ ꯁꯨꯞꯅꯇꯒꯤ ꯂꯥꯛ 5 ꯄꯤꯌꯨ ꯑꯗꯨꯒ ꯌꯨꯝ ꯑꯁꯤꯅ ꯀꯣꯏꯊꯣꯛꯄ ꯇꯧꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯕꯦꯡꯛꯀꯤ ꯃꯤꯗꯨꯁꯨ ꯍꯔꯥꯎꯔꯗꯨꯅ ꯃꯍꯥꯛꯇꯤ ꯑꯣꯏꯖꯕ ꯀꯌꯥꯃꯨꯛ ꯐꯪꯂꯦ ꯈꯜꯂꯗꯨꯅ ꯃꯉꯣꯟꯗ ꯂꯨꯄꯥ ꯂꯥꯛ 5 ꯄꯤꯔꯝꯃꯤ ꯑꯃꯁꯨꯡ ꯌꯨꯝ ꯑꯗꯨꯕꯨ ꯕꯦꯡꯛꯀꯤ ꯃꯤ ꯑꯗꯨꯅ ꯂꯩꯈꯤ ꯁꯥꯝꯅ ꯕꯤꯔꯨ ꯑꯁꯤ ꯌꯥꯝꯅ ꯄꯥꯈꯠꯄꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯅꯪꯒꯤ ꯋꯥꯔꯤꯁꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯀꯔꯤꯒꯤꯗꯃꯛꯇ ꯅꯪꯅ ꯌꯨꯝ ꯑꯁꯤ ꯑꯁꯨꯛ ꯌꯥꯝꯅ ꯍꯣꯡꯅ ꯌꯣꯜꯂꯤꯕꯁꯦ ꯍꯥꯏꯗꯨꯅ ꯍꯪꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯕꯤꯔꯨꯅ ꯍꯥꯏꯔꯛꯈꯤ ꯕꯦꯝꯕꯥ ꯑꯁꯤ ꯃꯂꯦꯁꯤꯌꯥꯗ ꯊꯕꯛ ꯇꯧꯕꯒꯤꯗꯃꯛꯇ ꯆꯠꯄꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯃꯃꯥꯅ ꯀꯟꯇ꯭ꯔꯦꯛꯇꯔ ꯑꯗꯨꯗ ꯄꯩꯁꯥ ꯃꯌꯥꯝ ꯂꯧꯔꯗꯨꯅ ꯕꯦꯝꯕꯥꯕꯨ ꯊꯥꯏꯂꯦꯟꯗ ꯌꯣꯜꯍꯟꯈ꯭ꯔꯦ ꯑꯗꯨꯒ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯄꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯃꯥꯡꯈ꯭ꯔꯦ ꯃꯍꯥꯛꯅꯗꯤ ꯕꯦꯝꯕꯥꯗ ꯂꯃꯟ ꯈꯨꯝꯂꯤꯕꯅꯤ ꯑꯗꯨꯒ ꯕꯦꯝꯕꯥꯕꯨ ꯌꯣꯜꯂꯤꯕ ꯒꯦꯡ ꯑꯗꯨ ꯅꯨꯄꯤ ꯀꯌꯥꯃꯔꯨꯝ ꯁꯄ꯭ꯂꯥꯏ ꯇꯧꯕ ꯒꯦꯡ ꯑꯃꯅꯤ ꯑꯗꯨꯒ ꯒꯦꯡ ꯑꯗꯨꯗ ꯃꯣꯍꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯅꯁꯨ ꯃꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯂꯗꯨꯅ ꯊꯕꯛ ꯇꯧꯔꯤ ꯕꯦꯝꯕꯥꯒ ꯃꯣꯍꯟꯒꯁꯤ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯈꯪꯅꯔꯛꯈꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯃꯐꯝ ꯑꯁꯤꯗ ꯄꯨꯔꯛꯂꯤꯕꯁꯤ ꯅꯥꯇꯩ ꯌꯥꯝꯅ ꯆꯥꯗꯦ ꯑꯩꯗꯤ ꯂꯨꯍꯣꯡꯕꯗꯁꯨ ꯉꯥꯏꯔꯛꯂꯤ ꯑꯗꯨꯒ ꯏꯌꯥꯔꯄꯣꯔꯠꯇ ꯍꯣꯡꯂꯤꯕꯅꯤ ꯑꯩꯒꯤ ꯅꯨꯄꯥꯒ ꯑꯩꯒ ꯅꯣꯡꯃ ꯐꯥꯎꯕ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯕ ꯐꯪꯗ꯭ꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯅꯪꯕꯨ ꯂꯨꯄꯥ ꯂꯥꯛ 5 ꯄꯤꯔꯒ ꯌꯣꯜꯂꯛꯈꯤꯕꯅꯤ ꯀꯔꯤꯒꯨꯝꯕ ꯅꯪꯒꯤ ꯅꯨꯄꯥꯅ ꯂꯨꯄꯥ ꯂꯥꯛ 5 ꯄꯨꯗꯨꯅ ꯄꯨꯔꯛꯄ ꯇꯥꯔꯒꯗꯤ ꯑꯩ ꯅꯪꯕꯨ ꯄꯤꯊꯣꯛꯑꯣ ꯍꯥꯏꯕꯁꯨ ꯄꯤꯊꯣꯛꯈꯤꯒꯦ ꯃꯁꯤ ꯑꯩꯒꯤ ꯔꯤꯛꯁ ꯇꯧꯗꯣꯔꯤꯕ ꯊꯕꯛꯅꯤ ꯅꯪꯒꯤꯗꯃꯛꯇ ꯈꯜꯂꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯣꯍꯟꯅ ꯕꯦꯝꯕꯥꯗ ꯐꯣꯟ ꯄꯤꯔꯗꯨꯅ ꯕꯤꯔꯨꯗ ꯐꯣꯟ ꯇꯧꯔꯛꯇꯨꯅ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯕꯤꯔꯨꯅ ꯈꯪꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯂꯣꯏꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯃꯣꯍꯟꯅ ꯕꯦꯝꯕꯥꯕꯨ ꯃꯍꯥꯛꯀꯤ ꯄꯩꯁꯥ ꯀꯌꯥꯃꯔꯨꯝ ꯇꯤꯡꯈ꯭ꯔꯕꯅꯤꯅ ꯑꯔꯦꯝꯕꯗ ꯃꯍꯥꯛꯄꯨ ꯁꯨꯡꯊꯥ ꯊꯥꯗꯣꯛꯂꯔꯣꯏ ꯍꯥꯏꯕꯁꯤꯃꯗꯤ ꯃꯈꯣꯏꯅ ꯈꯪꯉꯤ ꯃꯔꯝ ꯑꯗꯨꯅ ꯂꯨꯄꯥ ꯂꯥꯛ 5 ꯄꯨꯔꯗꯨꯅ ꯃꯈꯣꯏ ꯊꯥꯏꯂꯦꯟ ꯆꯠꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯊꯥꯏꯂꯦꯟ ꯆꯠꯀꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯈꯣꯏꯁꯨ ꯄꯥꯁꯄꯣꯔꯠ ꯑꯃꯗꯤ ꯌꯥꯎꯗꯕꯗꯤ ꯌꯥꯗ꯭ꯔꯕꯅꯤꯅ ꯅꯀꯂꯤ ꯄꯥꯁꯄꯣꯔꯠ ꯁꯥꯕ ꯃꯤ ꯑꯃꯒꯤ ꯃꯐꯝ ꯇꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯁꯥꯝꯅ ꯍꯥꯏꯔꯛꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯁꯥꯝꯅ ꯃꯈꯣꯏꯕꯨ ꯅꯀꯂꯤ ꯄꯥꯁꯄꯣꯔꯠ ꯁꯥꯕ ꯖꯒꯥ ꯑꯃꯗ ꯄꯨꯔꯛꯑꯝꯃꯤ ꯃꯐꯝ ꯑꯗꯨ ꯌꯥꯝꯅ ꯂꯣꯟꯅ ꯊꯨꯝꯅ ꯄꯥꯁꯄꯣꯔꯠ ꯁꯥꯕꯒꯤ ꯑꯣꯐꯤꯁ ꯑꯃ ꯂꯩꯔꯝꯃꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯁꯧꯔꯕ ꯑꯃꯁꯨꯡ ꯃꯈꯣꯏꯅꯤꯒꯤ ꯄꯥꯁꯄꯣꯔꯠ ꯑꯗꯨ ꯃꯈꯣꯏꯅ ꯁꯥꯕꯤꯔꯛꯈꯤ ꯑꯗꯨꯒ ꯕꯦꯝꯕꯥ ꯑꯃꯁꯨꯡ ꯕꯤꯔꯨ ꯃꯈꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯊꯥꯏꯂꯦꯟꯒꯤ ꯀꯟꯆꯟꯄꯨꯔꯤ ꯍꯥꯏꯔꯤꯕ ꯁ꯭ꯇꯦꯁꯟ ꯑꯗꯨꯗ ꯊꯦꯡꯅꯁꯤ ꯍꯥꯏꯗꯨꯅ ꯄꯥꯎ ꯑꯗꯨ ꯄꯤꯈꯤꯕꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏꯁꯨ ꯊꯥꯏꯂꯦꯟꯗ ꯌꯧꯔꯛꯈꯤ
Thailand hegi opo matamatuda sorop amsong birusu Manipuri hariba station aduda train ngaidro remli mafam aduda makoina samsung ngaidro leiba matamatuda ragu hariba napalsu makoyi malauta lakhi ragusu paisa pordra mahaki masana pidu kanna vidamata Manipuri hariba jaga adu chaturibani makoju train da puna laminaba matamatuda makoini wari phajana sanarami amasong saul masanga to oi haduna makoini kanarakhi makoini som loinarapa matamatuda makoini se maru amagomna loinarakhi Train aduna somasam thawduna lakpa matamatuda somnakanda Lagungi bekta yauriba masanapi kanaba paisasing adu yaurumdabi mawng adu urba matamda Lagu masaya yamna sakhi Tawriba matawduda somnakanda Birunadi ragugi paisasi kanana huralibano haibase mahana khalakpa matamda Sorapna soidana huranba oiramgani haiduna mahana sorapta Lagugi paisasi pithokpa haiduna harakhi Kaigidamatana paisa huralibano haiduna hangba matamda Akoina Thailand leiba matamda mafam asida chaba thakpa amasung leibagi paisa kayamaram changakani Maramudra paisasi huralibani haiduna harakhi Adobo makoi sidi amuhana huralibani haiduna membalo wasakrabani maramudra paisado pithokpa haiduna harakhi Asum tawduna sorapna paisasi jagam tarami haiduna khuladuna ragula sinarami matawdu urba matamda ragusu yamna haraujarami amasung mahana birubu yamna thagatcharami mahana thagatpagi maramde birunadi paisasi mafam amada taramba yai thiyu haiduna harakhibani maramudra mahana mangolda thagakhibani madigi makoina train tongduna samasam lakpa matamda Sorapna makhong tingtholuba matamaduna mafam aduda nupa khara lakhi nupa khara lakpa matamaduna mahaki khong aduna nupasing adu thenglubadagi nupasing aduna sorapu phoke tawba matamaduna biru sangseladuna makhoiga sumsum phunarappa matamaduda railway police lakhi amasung makhoibu pharaduna Thalengi police station da pawtana Thalengi police sing aduna makhoigi bag adu check tawba matamda paisa mayam yawmai mawmadu urba matamda paisa sing asi kadai no haiduna interrogation tawu horki amasung makhoibu lokapta thamki